Health worker chatruk yankai mapan contract ki matam loiduna thabak tagi lokthokibane makhoi bu nungsi harabasu paisa laitabanina karam tawgani Chief Minister. COVID-19 pandemic thengnanabagidamagta sarkarna health worker kaya contract basis ta hapkhibage makhoi thabak tagi lokthokre haibasi chumra chumlabadi makhoi bu hapkhiba amadi lokthokibagi maram sugaina thambiu haiduna hौजिक चथरिबा असेंबली बजेट मिफम असिगी वहंग पाखुंगी मतमदा ऑपोजिशन की एमएलए कुमारी मीराबाईना हाउस ता थमख्रे वहंग असिगी पाखुम पिरदुना होम डिपार्टमेंट सुपाइदिबा हाउस के लीडर ओइरिबा चीफ मिनिस्टर एन बिरेन हाउस ता थमखिबदे कोविड-19 पैंडेमिक थेंगनबगीदमगता सरकार ने हेल्थ वर्कर 738 अकक्नबा था अहुमगी ओइना कॉन्ट्रैक्ट बेसिस ता लौखिबा पोस्टिंग अदुदे मेडिकल ऑफिसर Marifuga taruk, staff nurse chahumga supna mapan, multitasking staff sani ko humpu mari ne, punna chatruka yankaiga mapan ne. Tha ahumgi contract ki matam loi khibaga loina na, makata na tha ahum amok extension piduna, tha taruk ki matam loi khibadagi, thabak makata na sangdokpa laitri haike, CM na makata na house ta thamkhibade, COVID case masing yamlingai matamda COVID care center, quarantine center sing amasung testing center na singbada mathau tawriba regular staff sing supplement tawnaba khaki makhoi sing ase engage tawkhibane adubu hojikti active case masing hantharakiba home isolation yarakiba covid care center da lainaba active case sing masing hantharakpa amade covid care center ama close tawkhibadagi contractual staff sing makhatana thambagi darkar leitabana makhoi ge contractual service extend tawdanaba sarkar na warep lawkhibani haina house ta thamkhe chief minister na makata na house ta thamkhibade contractual staff sing adu makhoibu nungsi haidabasu makhoi gi thagi talab piningai paisa leitrabade kamdawgane contractual staff sing ase kaunabage notification thokpa matamdasu tha ahum khaktane contract ni haiduna mayek sengna pankhibane adubu sarkar na tha ahum amaga amuk sangdoktuna punna tha taruk thabak tawkhibane makoibu covid-19 pandemic laichat thengnaringaida sizinaba yaba sizinaraga lokthokpa natte sarkar nasu makoigi damakta kari tawba yabagi haibadu munna khanari chief minister na hai manipur sarkar ge health department ka mari lenaba medical officer sing nurse na singba launaba kaurakpa matamda covid-19 laichat thengnabagi matamda wana tha taruk thabak tawkhiba singda akhanaba certificate amamam pigane certificate singasi pairaba emo nurse na singbana interview yawba matamda special consideration da makoida mark khajiktang oirabasu hena piduna thabak khanabagi priority PC haina khanaba sarkar na leire hojiki oina makoi loksinbagi wafam leite masi sarkar gi sel thumgi phibam phattabana loksinba ngamdabane sahi nipan dangai ribi nupi macha amana mahaki mapok numita u chara kunthra rom thakre upal wapal marang kaina thaduna mahoksagi khal kaidana thamba pamjabe supnatagi sahi nipan khaktangai ribi Imphal East ki nongada makha leikaida leibe ningthogjam lanchen bichanu apokpa ningthogjam sambi mitaina ngasi mahaki chahi nipan suba mapok numitta mari leinana lamlai police station gi akoibada u chara pambi kunthra rom thakre mahaki khongjang asibu mapung phana sawatuna lamlai police station gi OC oiriba wainam Kiran Singh amasung atai police personnel sing nasu saruk yaduna piklibi nupi masa asiga loinana u chara sing adu thaminakhe ngasigi thauram aduga mari leinana lamlai police station gi OC oiriba wainam Kiran na phongdokhibada asumna nauriba angang singna makhoi mapok numit thauram pangthokpagi mingda ka hena isei nongmai dumdam tawduna ahenba sading tawduna ithak irang tawbugi mahutta mahoksagi khal kaidanabagi pandamda u chara pambi thaba ase yamna leibak macha taba wakhalon amane mipum khudingmakna lansenbigi matau tamsi haina phongdokhe lansenbina thariba u pambi sing ase suti numit khudinggi angang asi yauna ising chang naina chaiduna mapung marai phanna honagani haibani hainasu phongdokhe fossil fuel chakpadagi
Paithorakpa Meikhuna Indiada minute Khudinggi Yamdrabada mi manga sihalli report. Malemgi oina fossil fuel may Chakpadagi Paithorakpa Meikhuna mi khwaidagi yamna sihanba leibak Indiana oiri haina Environmental Research Journal na phongdorokle. Harvard University, University of Birmingham, University of Lancaster amasung University College London ge researchers sing na thizilaba matungda report asi phonglakhibane. Haukiba kumza 2018 da carbon emission na maram oiraga malemgi oina miyoi million 8.7 hena sihanke. Fossil fuel maru oina koila amasung diesel may Chakpadagi Paithorakpa Meikhu sing na atmosphere ka hena mosilhalle. Masina maram oiraga malemda sahi sudana miyoi kaya sihalle. Kumza 2018 da sikiba miyoi sing adugi manungda India khaktagi oina miyoi million 2.46 sikhi. Masina takbade India da minute khudinggi miyoi manga sihalli haibane. Malemgi oina carbon emission na sihanba mi masingi chada India na 30.7 oire. India da miyoi million 2.46 siba matamda China na miyoi million 3.9 rom siri. Adubu haukibat sahi khara asida China da siba mi masingdage India da masing na tapna hengalakle. India da maru oina Delhi ase khwaidagi motpa city ama oire. Delhi khaktada atmosphere senglaktaba na maram oiraga miyoi lising kaya sihankray. Industrial amasung transport sector singna carbon gas sing thadoktanaba akanba instruction pikhrabasu ngasi phawbada thabakta onthoktre. Malemgi oinasu global warming gi matangda sakti leiraba leibak sing phaminaduna kayarak wari sakhre. Leibak khudingmakna carbon emission gi chang hanthanaba phirep laukhrabasu ngasi phawbada mai pakpa ngamdre. Masa masagi leibak singgi mapanggal kangkhat hanaba hotnabada ahenba mijeng sangduna achauba industry kaya lingkhatle. Madudagi thorakpa Meikhuna nongmagi atmosphere mosinhalle. Atmosphere mosilakpana maram oiraga malemda hauji khwaidagi chauna mayoknaribasi global warming gi problem asini. Global warming na maram oiraga malemgi miyamda khudongsadaba kaya mayoknahanbada natana unsing sogdokpagi sangsu sahigi hengalakle. Malemgi leibak kayana yanakhiba wafamsing thabakta onthoktriba phawba global warming gi problem loisinba ngamloi haina researchers singna phongdorokle. Haukiba sahigi oina global warming na khwaidagi saitheng pikhiba malemgi leibak singgi manungda India na taret subada leire. Amaromda US da climate change asi national emergency laukthoknaba nauna president khankraba Joe Biden na taksilli. India gi oinasu tongan ba NGO singna climate change ki matangda akhanaba khongthang laukhatnaba government ta matam gi oina taknaduna lakle. Government asu climate change ki matangda lumna lawre. Adum oinama carbon emission gi wafam lakpa matamda government na control tawba ngamdaba na maram oiraga ngasigi phibam asi yawrakhibani haire.